Mami TV ki pau yengbiriba mayam pumnamakpu Sofina Nongzaina ikoknona khurumjari. Ngasi gi pause singdagi Khomjinba paudam laubirasi. Haukiba pungkun Maria sida thokiba thodok wathoksing ahanbada Sangai Express dagi laukhatjari. Myanmar ga naknaba awang nongpok lamda threat oire narcotics militants ki mahut sinkhre haiba paw asina Sangai Express paw che ki ahanba headline oiri. Southeast Asia Opium Survey English singani ke kulhumdagi matung ina malemgi khwaidagi chawba kani puthokpa leibak oiraba Myanmar ga nakshinaba reason oibana awang nongpok ki state singda achoba threat oiduna drug ki chaithengna militants sigi mahut sinkhre. Maichei Pangal Bisnupriya gi apunba committee semlagani CM hariba pawa sina anisuba headline oidi. Maichei Pangal amasung Bisnupriya gi apunba committee ama semlagani haina Chief Minister N Birena fongdokre. Ngasi Assam gi Kasar district ki manung chanba Khoiren Jutpati Pat Marida All Assam Manipuri Youth Association AAMYA amadi Nikhil Bisnupriya gi Manipuri Sabhana punna sinduna pangthokiba Maichei Pangal amasung Bisnupriya gi apunba Manipuri Unity Convention amada Chief Guest oina saruk yaraduna Chief Minister N Birena mathaki wafam asi fongdokibani. Makha tarakpa oina kuki lanhauba singna nongmai kapsilakre Lamlai Assembly Constituency amasung Cycle Assembly Constituency gi Chingkhong Chingyada leiba Maichei khun singda ngasi ayuk kuki lanhauba singna nongmai kapsinduna nauna landarakre. Landarakpa aduda asok apan yawbagi pawdi laikhide. Thaudok thofamdagi fangba pawna hai ngasi ayuk pung 3 kuntra rom tabada afaba makhalgi nongmai paiba kuki lanhauba singna thamna pokpi maning kauni chingthak faimol amasung tuichin kuki khun singdagi thamna pokpi santi khongbal amasung sabung ko kunau tamna nongmai round kaya marum kapsilakhi. Hariba paw sing asina ngasi Sangai Express paw chegi maruk oiba paw oina phongli. Matung asidi Huyen Lampaudagi amuk laukhatjari. Lagak na yaithibi lokolda saba prefabricated yumsingdi lanjanariba singda lamoibada samjet pibugum thokle haiba paw asina ngasi Huyen paw segi ahanba paw oina headline tawduna phongli. Loinana lanjanariba singna masagi mayumda oina leijage haiduna layu yadabadagi saba loirabasu lengangna samgaba ngamdre haiba paw asina sub headline tawduna phongli. Thanipan changsilaklaba Manipur gi tamthiraba kanglop ani gi lana maram oiraduna lanjanaduna lerakliba nupi angang yauna mioi lising kayana leinabagidamak Manipur lengangna lupa koti chamag yankhairom changna mafam kharada prefabricated yumsing sakatuna mathang sangaraga lanjanariba sing hongjenduna lei hanba yaurabasu yaithibi lokonda saba prefabricated yumsingdi lanjanariba mioi singna lamboibada samjet pibugum thokpadagi mapung phana saba loirabasu lanjanariba sing changsenduna layu haiba yadabadagi lengangna sangabagi thorom phawa pangthopa ngamdana leiramle. Numit mapani gi manungda IM ga ZUF ka amuka su khuthokna khre IM gi khutpu lusing lakhiba commander sire ZUF kina kadar ani sire tha sigi nipan gi ayuk angan ba pung 3 minute kuncharom tarakoda None district ki Khopum police station gi manung chanba Thangal Longjang khol gi mafam kharada NSCN IM amasung ZUF fraction gi kadar singi marakta akan momong da khuthokna khaba matung ngasi numit mapani surakpada Khopum police station asimangna koliba lamdang mai amadi Thangal khul ani gi marakta lalahulup ani gi marakta amuk hana khuthokna rakpada ZUF ki kadar ani amasung NSCN IM gi khutpu asibu lusing lakhiba commander ni haiba mioi ama sire hairi Sombungi prefabricated yumda layakhiba mioi ama laikhidre masagi mayumda pusinba ngamdabadagi sombungda aroiba mathang pangthokadauri lengakna lanjanariba mioi singidamak matam kharagi oina leinabani haiduna sombungda saba prefabricated yumda changjafam lauduna lereklaba mafam asida laiminariba mayamgi mateng panglakhiba ward member oiramba Longjam Anand Maitei kauba mioi ama masagi anabana maram oiraga layengbada kanba ngamdana laikhidre pausing asina ngasi Huyen pawse gi maru oiba pausing oiri Makha tarakpa oina Poknafam Pausedagi laukhatjari. Irang karamba matamda loigate haiba ngamde Manipur thugainaba sing lariba makai adumak thengnaba tabani biren amasung Manipur country hairadi BJP maru muthatkiba natana atopa upai leite hairiba pawsina Poknafam Pausegi headline oina phongli relief camp ta leiba sing famung sama mating pikre Haingang Kangzaibung Haingang Kontha Makha Lekai the Labour Multi-Purpose Rural Development Center the Hang Liba Relief Camp Sing Asida Sangsa from Lauduna Ladiba Inmet Sing na Season Anaba Famung Samangasi BJP Haingang Mandal na Mating Pankre. Naga People Union na Yaning the Wafongdorakli. Imphal area the beauty parlor hang to the sale Tanbaki Tabak Tauribi Naga Nupi Singi Matakta Crime Sataba Amasung Ransom Tanbaki Tawong Satare Haina Fongdorak Pagaloidana Tawong Asibu Naga People Union Imphal Akan Mamong the Yaning the Wafongdorakli. Hairiba pausing asina ngasi gi Poknafam Pauche gi maru oiba pauni.
Ngasigi oinadi Mami TV na khomjinjaba paudam matang asida loijare. Makha taba paugidamak mityeng taduna laibiyo mayambo amukka hana khurumjare.